ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯖꯥ ꯅꯨꯡꯁꯤꯕ, ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯁꯨꯒꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯥꯏ ꯑꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯆꯤꯡꯈꯩ ꯂꯩꯊꯣꯔꯛꯄꯗ ꯂꯦꯝꯕꯤ ꯁꯅꯥ ꯆꯤꯡꯈꯩꯗ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯈꯪꯍꯧꯗꯅ ꯏꯃꯥ! ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯁꯣꯛꯄ꯭ꯔꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯁꯦ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯁꯦ꯫ ꯂꯦꯝꯕꯤ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯁꯝꯗꯨ ꯍꯨꯒꯠꯇꯨꯅ ꯆꯤꯡꯈꯩ ꯇꯝꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯈꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯤꯡꯈꯩꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩ ꯍꯩꯅꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯣꯛꯄ꯭ꯔꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯝꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯨꯕꯤꯅ ꯇꯞꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯦꯝꯕꯤ ꯃꯈꯣꯡ ꯈꯨꯎ ꯑꯗꯨ ꯅꯥꯟꯗꯨꯅ ꯈꯪꯗꯦ ꯑꯩꯁꯨ꯫ ꯅꯃꯤꯠꯇꯣ ꯌꯥꯝ ꯊꯛꯏ, ꯇꯞꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯂꯥꯛꯅꯤꯡꯗꯦ ꯀꯩꯁꯨ, ꯑꯩꯈꯣꯏ ꯇꯌꯥꯏꯁꯤꯅꯅꯤ, ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯂꯥꯛꯏꯁꯤ ꯐꯔꯕꯅꯤ ꯏꯕꯦꯝꯃ, ꯑꯣꯖꯥꯁꯦ ꯃꯁꯛ ꯀꯌꯥꯝ ꯐꯖꯩꯅꯣ ꯌꯦꯡꯉꯨ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯂꯦꯝꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯆꯤꯡꯈꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯁꯛꯇꯥꯁꯤꯒ ꯐꯖꯗ꯭ꯔꯣꯁꯦ? ꯂꯦꯝꯕꯤ ꯌꯦꯡꯗꯕ ꯑꯃꯨꯛꯁꯨ ꯁꯥꯏ, ꯑꯗꯨꯕꯨ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯌꯦꯡꯏ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯇꯞꯅ ꯍꯧꯔꯛꯏ꯫ ꯃꯨꯕꯤ ꯃꯥꯗꯤ ꯇꯥꯛꯂꯤꯕ ꯄꯔꯥ ꯑꯗꯨꯒ ꯆꯪꯗꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯂꯤ꯫ ꯃꯨꯕꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯂꯦꯝꯕꯤ ꯌꯦꯡꯉꯨꯃꯤ ꯅꯪꯕꯣ, ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯕ, ꯃꯌꯥ ꯀꯥꯁꯨ ꯄꯣꯔꯤ ꯍꯥꯏꯕ ꯅꯪꯕꯨ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯔꯞꯅ ꯑꯁ ꯃꯨꯕꯤ, ꯅꯪꯁꯤꯗꯤ ꯈꯠꯈ꯭ꯔꯦꯍꯦ, ꯃꯤ ꯄꯔꯥ ꯇꯥꯛꯏꯀꯥꯟꯁꯤꯗ꯫ ꯈꯠꯄꯩ ꯋꯥ ꯅꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯆꯤꯡꯈꯩ ꯑꯅꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯍꯥꯏꯅꯔꯤꯕ ꯋꯥ ꯑꯗꯨꯗꯅꯤ ꯃꯥꯅ ꯈꯪꯗꯕ ꯆꯤꯡꯈꯩ ꯃꯊꯟꯇ꯫ ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯔꯖꯥꯠꯅꯣ? ꯆꯤꯡꯈꯩ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯁꯦꯝꯖꯩ꯫ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯃꯨꯕꯤ ꯅꯣꯛꯅꯤꯡꯂꯦ꯫ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯈꯪꯉꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ, ꯃꯇꯧꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯗꯤ ꯁꯨꯡꯅꯣꯛ ꯅꯣꯛꯇꯦ꯫ ꯂꯦꯝꯕꯤ ꯃꯨꯕꯤꯗ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯨꯕꯤ, ꯅꯪꯁꯤꯗꯤ ꯁꯣꯏꯗꯅ ꯉꯥꯡꯉꯛꯄ ꯇꯥꯔꯦ ꯋꯥꯅꯤ꯫ ꯆꯤꯡꯈꯩ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗ ꯁꯥꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯂꯥꯏꯔꯤꯛ ꯇꯥꯛꯏꯀꯥꯟꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯣ? ꯆꯤꯡꯈꯩꯅ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯨꯕꯗ ꯊꯔꯣꯅ ꯃꯨꯕꯤ, ꯂꯦꯝꯕꯤ, ꯑꯣꯖꯥ ꯌꯦꯡꯉꯛꯑꯦꯃꯤ ꯅꯣꯏꯕꯣ, ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯣꯛꯑꯣ ꯍꯥꯏꯕ, ꯃꯤ ꯉꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯆꯕꯁꯤꯗ꯫ ꯑꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯑꯍꯨꯝ ꯁꯨꯖꯜꯂꯛꯄꯗꯨꯗ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯈꯣꯟ ꯈꯔ ꯋꯥꯡꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯗꯕꯤꯗ ꯑꯩꯅ ꯇꯥꯛꯏꯁꯤꯡꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯇꯥꯎ, ꯀꯅꯥꯝꯇ ꯂꯥꯡꯉꯛꯀꯅꯨ, ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯡꯉꯛꯀꯅꯨ꯫ ꯂꯦꯝꯕꯤ ꯁꯅꯥ ꯃꯨꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯇꯨ ꯍꯥꯏꯔꯛꯏꯁꯤ ꯎꯔꯕ, ꯏꯀꯥꯏꯖꯗ꯭ꯔꯣ? ꯃꯨꯕꯤꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ, ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯏꯀꯥꯏꯕꯤꯗꯦ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯑꯩꯗꯤ ꯏꯀꯥꯏ꯫ ꯆꯤꯡꯈꯩ ꯍꯥꯏꯅ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯁꯤꯀꯣ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯕꯤꯔꯛꯎ꯫ 1, 2, 3, 4꯫ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯉꯛꯇꯨꯅ ꯃꯨꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯨꯕꯤꯁꯨ ꯑꯗꯨꯉꯥꯏ, ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯂꯣꯏꯅ ꯈꯨꯝꯕꯤꯔꯛꯑꯣ꯫ 1, 2, 3꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯊꯟꯇ ꯀꯔꯤꯅꯣ ꯃꯌꯥꯝꯁꯤꯅ ꯑꯝꯇ ꯈꯨꯝꯂꯛꯇ꯭ꯔꯤꯁꯤꯕꯨ, ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯔꯖꯥꯠꯅꯣ? ꯆꯩꯁꯤꯅ ꯐꯗꯠ ꯀꯟꯊꯠꯇꯅ ꯄꯥꯕꯨꯡ ꯍꯥꯏꯁꯤꯅꯅꯦ ꯑꯉꯥꯎ ꯑꯐꯩ ꯃꯔꯛꯁꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯑꯣꯅ ꯑꯩꯕꯨ ꯊꯅꯝꯃꯦ ꯍꯥꯏꯕ, ꯈꯣꯏꯗꯧꯒꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ ꯇꯧꯔꯤꯁꯤ꯫ ꯆꯤꯡꯈꯩ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯝꯕꯤꯔꯛꯑꯣ꯫ ꯃꯌꯥꯝꯅ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯀꯅꯤ?
ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣꯖꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏꯕꯨ ꯈꯔ ꯍꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯩꯈꯣꯏꯕꯨ ꯑꯃ ꯑꯅꯤꯒ ꯇꯥꯛꯇꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯩꯌꯦ ꯈꯪꯉꯕ ꯊꯤꯕꯤꯒꯦ ꯌꯦꯡꯉꯨ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯟ ꯃꯥꯄꯟ ꯑꯃꯗ ꯁꯤꯅꯣ 10 ꯇꯨ ꯈꯪꯉꯕ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯇꯥꯛꯂꯛꯑꯣ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯩꯔꯦꯕ ꯍꯣꯏ ꯍꯩꯔꯦ ꯑꯃ ꯇꯥꯛꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯗꯤ ꯅꯣꯏ ꯍꯩꯔꯝꯃꯣꯏꯗ꯭ꯔꯅ ꯁꯦ ꯑꯗꯨꯗꯤ ꯑꯃ ꯇꯥꯛꯑꯁꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯂꯦꯝꯕꯤ ꯁꯅꯥ ꯆꯤꯡꯈꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯣꯖꯥꯒꯤ ꯄꯔꯥꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯥꯔꯦ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯨꯕꯤ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ ꯑꯝꯇ ꯑꯣ ꯅꯣꯏ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯇꯝꯖꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯇꯧꯍꯧꯔꯣ ꯂꯥꯏꯔꯤꯛ ꯇꯥꯛꯏꯅꯤꯅ ꯑꯁꯤꯕꯨ ꯑꯣꯖꯥꯅꯤ ꯈꯪꯅꯤ ꯑꯩꯈꯣꯏ ꯇꯌꯥꯏꯁꯦ ꯑꯩ ꯇꯧꯒꯦꯕ ꯁꯣꯅꯣ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯩꯈꯣꯏꯗꯕꯨ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯀꯥꯏꯅ ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯇꯧꯏꯅꯦꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒ ꯑꯝꯇ ꯌꯥꯎꯔꯣꯏ ꯑꯩ ꯆꯤꯡꯈꯩ ꯃꯨꯕꯤꯗ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯧ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯈꯤ ꯆꯤꯡꯈꯩ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯃꯌꯥꯝꯕꯨ ꯈꯪꯂꯝꯂꯣꯏ ꯍꯩꯔꯝꯂꯣꯏ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯆꯗꯦ ꯇꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯒꯤ ꯍꯧꯖꯕꯅꯤ ꯁꯤꯒꯨꯝꯕ ꯈꯪꯗꯕ ꯍꯩꯇꯕ ꯌꯥꯗ꯭ꯔꯕ ꯃꯌꯥꯝ ꯑꯁꯦ ꯈꯪꯗꯕ ꯍꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯒ ꯇꯞꯁꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯌꯦꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯀꯣꯛꯇꯒꯤ ꯑꯗꯨꯃꯛ ꯍꯧꯖꯕꯅꯤ ꯃꯌꯥꯝꯅ ꯍꯩꯔꯦ ꯈꯪꯂꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯑꯩꯉꯣꯟda ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯃꯌꯦꯛ ꯆꯠꯄ ꯊꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯏꯁꯤꯟꯕꯤꯌꯨ ꯃꯊꯪ ꯑꯗꯨꯃꯛ ꯇꯥꯛꯆꯔꯛꯀꯦ ꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯍꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯤ ꯃꯍꯧꯁꯥꯅ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯅꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯌꯥꯝꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯀꯦꯖꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯕꯤꯔꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯊꯥꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤꯕꯨ ꯏꯕ ꯈꯣꯠꯄꯒꯗꯤ ꯇꯝꯕꯤꯔꯣꯏꯗ꯭ꯔꯣ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯝꯖꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯀꯥꯡꯒ꯭ꯔꯨ ꯂꯁꯦꯞ ꯐꯪꯗꯕꯅ ꯅꯣꯡ ꯅꯤꯅꯤ ꯑꯁꯦ ꯏꯗꯕ ꯇꯥꯔꯦ ꯄꯥꯕꯨꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯔ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯆꯠꯂꯒ ꯏꯝꯐꯥꯜꯗꯒꯤ ꯂꯩꯍꯜꯂꯨꯕ ꯇꯥꯔꯦ ꯊꯥꯅꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤꯌꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯃꯌꯥꯝ ꯑꯃ ꯌꯣꯟꯕ ꯄꯣꯠꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤꯁꯨ ꯄꯨꯟꯅ ꯌꯥꯎꯕꯤꯔꯣ ꯑꯣꯖꯥ ꯑꯩ ꯍꯦꯛꯇ ꯆꯠꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯂꯦꯝꯕꯤꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯗꯨꯅ ꯍꯌꯦꯡ ꯄꯨꯟꯅ ꯁꯨꯔꯒ ꯃꯈꯥ ꯆꯠꯊꯔꯁꯤ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯗꯨꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯅꯔꯛꯏ ꯂꯦꯝꯕꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯇꯌꯥꯏꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯇꯌꯥꯏ ꯂꯩꯇ ꯂꯩꯔꯝꯁꯅꯨ ꯇꯧꯒꯦꯕ ꯉꯁꯤ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯏꯅꯤ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯃꯀꯣꯏꯗꯨꯒ ꯇꯧꯔꯣꯏꯕ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯌꯥꯎꯔꯣꯏꯕ ꯃꯗꯨ ꯌꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯦꯔꯨꯛ ꯐꯣꯏꯔꯨꯕꯅ ꯍꯦꯟꯅ ꯐꯩ ꯍꯩꯀꯛ ꯍꯦꯛꯎꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯔꯨꯒꯦꯕ ꯑꯩ ꯂꯦꯝꯕꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯈꯤ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯗ ꯑꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ ꯇꯥꯆꯧ ꯄꯥꯕ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯂꯦꯝꯕꯤ ꯑꯃꯨꯛꯀꯁꯨ ꯇꯥꯇꯣꯟ ꯇꯌꯥꯏ ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯕ ꯏꯃꯨꯡꯗꯒꯤ ꯑꯆꯧꯕ ꯆꯦꯟꯊꯣꯔꯛꯇꯨꯅ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯏꯆꯜꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯇꯥꯆꯧ ꯇꯌꯥꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯪ ꯇꯌꯥꯏꯗꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝꯗ ꯊꯤꯟꯕ ꯆꯠꯈꯤꯕꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯍꯜꯂꯛꯑꯣꯏ ꯃꯗꯨꯒꯤ ꯑꯉꯥꯎꯕ ꯃꯀꯣꯛ ꯆꯥꯎꯕꯗꯣ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯃꯥꯗꯧꯅ ꯃꯀꯣꯛ ꯆꯥꯛꯄ ꯑꯗꯨꯗ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯣ ꯍꯥꯏꯅ ꯑꯩ ꯆꯠꯆꯔꯣꯏꯀꯣ ꯑꯩꯅ ꯆꯠꯆꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ
Machan mabung anina ngangba aduda mapa ibungosu thoraktuna. Icha kaidawriba? Lembi mapabungda amuk onsinduna. Baba, yengu, aikhoida yai haisina aibu lairik tamhanina chathale. Aduga ozaduna aikhoidabu ama ani kok samlai mita ine. Aikhoibu kaimta haizadabadawna. Ai hayengdai chatloi. Mapa ibungodu makok adu nomduna. Ataidi kari taglakpa. Ataidi aisu sauningdana haire. Adudi aikoi loina hainana. Isis adugane kari haigibu mana adudi ama mukta age haire ebako. Aduga kok samlai mit amuk taglaiba. Achauba machalgi mataw aduda noktuna. Adaidi kadawraba. Adaidi aisu sauningbase sum helaktana ne. Adudi nang takhawlo hairaga laedana. Aidi hairisini. Tachau, baba, hayengdagi chatloi ko. Chatayade hairagane ne taton chathalo. Mapabungdu noktuna. Thida angau bisidi. Nangbu karam thokdoinone. Anidu lembigi machindagi thorakliba wakat mayamadu tari. Lembi sukari mo hairuni machinadu ngahakta pawba leptana paw tamne. Ngayhak aduda aduk sangba paw thodok thokriba haiba khangde. Khul lekai adudi mayamadudi chatnakre. Jingkai charuna tep japtuna mathak kuptuna sariba ka aduda mathanta lehawi. Jingkai makok adu goro khotuna perum. Aibu sidabu larik ta on. Angau apime amrak sida. Jahini na aingodagi hanbusu yarangani. Aduga oza kain. Ai pel. Aikoi pabungsina karino. Asuk yamna thapkraba lapkraba mafam asida karam haina chatluduna larik ta o hainu ba aibu. Kari. Ngasaigi angangdugi mamingdubu. Lembi hai. Isis. Yamna haibuga sada. Adudi aikoisu hai kain. Fai. Ma khangniba. Kayam haigi yenge ba yenge. Asi hairaga jingkai ado larik tu paiduna magi sangtamna lai. Mubi noktuna tharoda. Tharo. Aikoi ozado masak fazadra. Haura ba ibema masak fazaba nupa uba yadaba dauna. Khulsida laiba nupa masak fazaba tangkhai amasu nangna ngauramnine ha. Yari ibema nangsu sum fazai haibe wani. Ai pamidi haidedana. Ho khange haidrasu nangna khalibado. Nangbu loinara ise ngasi ngarang tanati khangaba. Isis nangdi kamaina khangiba. Khangradi kaino. Nangna paraga tada kai nokphe tawdana yengido aisu loina ubuzani. Aidi khangde ozado aina phadaba yade. Aine ozada pokang ngawri. Haima kayada ngamino yenguni. Nangne ta thanil taradi nasam khara hawrido maraina phoida chakrani. Thanil madi mubibu matam pumbada senajaduna tanajaduna laklibani. Thanilna larik tamba yawriba adusu mubi yawi haiduna yawribani. Khulai kaya sida thanilna mubibu pamjaba senajaba mamagi mathada laiba angang phawbana khanglibani. Mubi tanada sauzaba yazadabagi wani. Mubi chalambadu chapleptuna makhwangadu metuna. Nang aina madugi nupado palakano haibase sukya yadene nang ha. Haima kaidawrage adu haibaba. Nang yawbagi natro ta thanilna laik tamba yawido. Yare taningda palakano hairaga. Mina panbada saure khangadi kaidawai palaino ba. Ho ibema nungai bidaba ta thanilgi matawdo. Ho nungai jagana nang he koinaro. Haina thanil ani adubu tanarai. Sor chawna honduna. Tharo mubi ngai khobo amta. Tharo laithoklubuda ure thanilna ani duda tanaraklibado. Ibema la etu asidabu kari haidoino. Mubi laithoktuna yenglubada thanilna tanaraklibado ure mubi sauna. Khangni lakta lakizano ngasidi. Thanil thuna chelaktuna sor chawna honduna. Ngai ko hairaga kana chalidubu kaigino. Mubi sauna kaido ngai doino. Ngai hak ngai babu kayam wage. Waye yang waye. Na thawloiradi kokna yumda chakho yadro. Hui angawbu dawna queen inadana le. Thanil tapna mong hadana. Saunu me nangbo. Ho saudori aidi. Aina sumaina inarakpase sauningi yaningde haiba khangadi kaidawai sum inaino. Inadana ba nangshu kok yaro yadro. Nangna yaradi ai kadaw inadoino. Aisu ikarini mi mamangsida. Thanilgi wahai aduda hena mubi sauningba sum hengkalai. Mubi sauna. Ta Thanil ngasi ne aigi khutta mi sinaba yawni ko. Chalo. Nayumda chalo nasakto uningdi ye.
ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯨꯕꯤ ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯖꯩ ꯃꯇꯤꯛ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯣ ꯅꯣꯛꯇꯨꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏ ꯊꯥꯅꯤꯜ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯣꯏ ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯂꯨꯒꯦ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯅꯣ ꯍꯣ ꯀꯩꯝꯇ ꯂꯩꯕꯤꯔꯛꯀꯅꯨ ꯌꯥꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯅꯦ ꯅꯪꯅ ꯄꯤꯕ ꯄꯣꯠꯇꯣ ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ ꯀꯩꯝꯇ ꯂꯩꯕꯤꯔꯛꯀꯅꯨ ꯊꯔꯣꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯁꯦꯡꯕ ꯇꯥ ꯊꯥꯅꯤꯜ ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝꯒꯤ ꯀꯥꯡꯒ꯭ꯔꯨ ꯁꯦꯂꯦꯞ ꯂꯩꯔꯨꯒꯦ ꯑꯣꯖꯥ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯩꯕ ꯌꯥꯕ ꯇꯝꯕ ꯌꯥꯕ ꯃꯈꯩ ꯇꯝꯍꯧꯅꯕ ꯁꯨꯛ ꯌꯥꯝꯅ ꯊꯥꯞꯈ꯭ꯔꯕ ꯂꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯃꯈꯩ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯇꯥ ꯊꯥꯅꯤꯜ ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯂꯩꯕꯤꯔꯛꯀꯦꯔꯥ ꯂꯩꯔꯛꯀꯦ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯊꯔꯣ ꯐꯤꯔꯩꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯁꯦ ꯏꯝꯐꯥꯜꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗꯅꯦ ꯆꯟꯗꯟ ꯃꯅꯝ ꯅꯨꯡꯁꯤꯕ ꯈꯔ ꯂꯩꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯣꯟꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯌꯥ ꯌꯥꯎꯗꯦꯕ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ ꯊꯥꯅꯤꯜ ꯃꯨꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯕꯤ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯍꯥꯏꯌꯨꯗ ꯑꯩꯅ ꯀꯩꯝꯇ ꯂꯩꯔꯛꯇꯕꯗꯣ ꯌꯥꯔꯗ꯭ꯔꯅꯤ ꯍꯣꯏ ꯌꯥꯔꯦ ꯂꯩꯕꯤꯔꯛꯀꯅꯨ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗꯤ ꯐꯔꯦ ꯑꯩꯅ ꯈꯪꯅ ꯂꯩꯔꯛꯑꯒꯦ ꯆꯠꯂꯣ ꯅꯈꯣꯏꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯨꯕꯤ ꯁꯥꯎꯅ ꯊꯔꯣꯗ ꯅꯪꯅꯦ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ ꯆꯟꯗꯟ ꯂꯩꯕꯤꯔꯛꯎ ꯀꯥꯏꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯗꯃꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯂꯩꯌꯨꯗꯅ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ ꯃꯅꯝ ꯅꯨꯡꯁꯤꯗꯤꯌꯦ ꯑꯣ ꯈꯪꯉꯦ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯄꯥꯒ ꯌꯥꯝꯅ ꯄꯥꯝꯗꯕ ꯁꯥꯔꯒ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯅꯅꯦ ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯏ ꯌꯥꯏꯃꯅ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯃꯨꯕꯤ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯩ ꯍꯥꯏꯒꯦ ꯇꯌꯥꯏ ꯅꯠꯇꯦ ꯅꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯀꯥꯏ ꯂꯩꯍꯧꯔꯕ ꯇꯌꯥꯏ ꯂꯦꯝꯕꯤꯗꯤ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯄꯗꯣ ꯃꯥ ꯂꯣꯏꯅ ꯈꯪꯉꯦꯅ ꯁꯥꯎꯔꯒ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯣꯖꯥꯅ ꯃꯥꯕꯨ ꯊꯦꯝꯃꯨ ꯆꯣꯅ ꯂꯥꯛꯏꯅꯦ ꯏꯍꯦ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯅ ꯑꯩꯅꯗꯤ ꯃꯥꯕꯨ ꯉꯥꯏꯔꯤ ꯂꯝꯕꯤꯗ ꯊꯩꯅꯕ ꯑꯣꯏꯔꯝꯃꯅꯤꯅꯦ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕꯅ ꯇꯨ ꯅꯪ ꯇꯌꯥꯏ ꯂꯥꯛꯏ ꯂꯦꯝꯕꯤ ꯁꯥꯎꯔꯞꯅ ꯂꯥꯛꯈꯤꯁꯅꯨꯃ ꯑꯍꯨꯝꯗꯨ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯌꯧꯔꯛꯄ ꯅꯪꯗꯤ ꯂꯦꯝꯕꯤꯅ ꯍꯦꯛꯇ ꯂꯥꯛꯂꯛꯏ ꯇꯌꯥꯏ ꯅꯪꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯌꯦꯡꯈꯩ ꯃꯥꯏ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯣꯏ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯇꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯄꯥꯠꯇ ꯍꯩꯀꯛ ꯑꯣꯏꯅ ꯍꯦꯛꯎꯒꯦ ꯌꯥꯏꯃ ꯃꯆꯟꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯊꯔꯣꯅ ꯌꯥꯏꯃꯗ ꯍꯥꯏꯔꯛꯏ ꯇꯌꯥꯏ ꯑꯣꯖꯥꯅ ꯑꯃ ꯑꯅꯤ ꯇꯥꯛꯎꯕꯩꯅꯤ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯃ ꯑꯅꯤꯒꯤ ꯋꯥꯇꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨ ꯑꯣꯖꯥꯗꯣ ꯍꯩꯅꯗꯦ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯏꯗꯨꯒ ꯃꯌꯥ ꯁꯣꯏꯅꯕꯗꯨꯒ ꯌꯥꯏꯃ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯌꯥ ꯁꯣꯏꯅꯥꯏꯕ ꯍꯥꯏꯗꯨꯅ ꯍꯣ ꯃꯌꯥꯁꯨ ꯄꯣꯏꯌꯦ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯀꯣꯏꯗꯨꯒ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯃꯈꯨꯠꯇ ꯀꯥꯡꯒ꯭ꯔꯨꯒꯁꯨ ꯄꯥꯏꯗꯨꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯩꯈꯣꯏꯗꯕꯨ ꯑꯃ ꯑꯅꯤ ꯄꯔꯥꯗꯨꯕꯨ ꯇꯥꯛꯏꯕ ꯅꯈꯣꯏ ꯈꯨꯝꯃꯛꯑꯣ ꯑꯩ ꯄꯥꯔꯛꯀꯦ ꯀꯥꯏꯅ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯣꯖꯥꯗꯨꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯉꯨꯔꯤꯕ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯂꯣꯏꯅ ꯌꯥꯎꯈꯤꯗꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯤꯒꯤ ꯃꯌꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨꯔꯤꯕ ꯂꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯃꯥꯏꯗꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯊꯔꯣ ꯑꯃꯗꯤ ꯃꯨꯕꯤꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯂꯦꯝꯕꯤ ꯑꯅꯤ ꯑꯗꯨꯅꯒ ꯅꯣꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯌꯦꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯑꯗꯤ ꯑꯣꯖꯥꯗ ꯌꯦꯡꯉꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯃꯄꯥꯕꯨꯡꯅ ꯅꯣꯛꯇꯨꯅ ꯅꯠꯇꯦꯅꯦ ꯏꯆꯥꯅ ꯌꯥ ꯁꯣꯏꯅꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯌꯥ ꯁꯣꯏꯅꯥꯏ ꯍꯥꯏꯕꯗꯤꯅꯦ ꯑꯣꯏ ꯊꯪꯕ ꯈꯨꯌꯥꯗꯣ ꯄꯣꯏꯌꯦ ꯑꯗꯨꯒꯤ ꯍꯥꯏꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯅ ꯌꯥ ꯄꯣꯔꯤꯗꯣ ꯌꯥ ꯁꯣꯏꯅꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯂꯦꯝꯕꯤ ꯃꯥꯇꯅꯤ ꯅꯣꯛꯇ꯭ꯔꯤꯕ ꯂꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯂꯩ ꯌꯥꯏꯃꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯅꯠꯇꯦ ꯑꯗꯨꯒꯤꯔꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯥꯛꯏꯗꯣ ꯈꯪꯗꯦ ꯇꯌꯥꯏ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯍꯩꯖꯅꯤꯡꯗꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ ꯍꯌꯦꯡꯗꯒꯤ ꯑꯝꯇ ꯆꯠꯂꯣꯏ ꯊꯔꯣꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯑꯣꯖꯥꯅ ꯁꯥꯎꯈꯤꯕꯗꯨꯗ ꯊꯦꯝꯃꯨ ꯆꯣꯅ ꯑꯩꯈꯣꯏ ꯂꯥꯛꯏꯅꯤ ꯂꯦꯝꯕꯤ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯑꯩꯕꯨ ꯊꯦꯝꯃꯨ ꯆꯣ ꯍꯥꯏꯔꯤꯕ ꯃꯨꯕꯤꯅ ꯑꯃꯨꯛ
ꯍꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯏꯅꯤ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯇꯥꯛꯑꯒꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯀꯣꯛꯇꯒꯤ ꯍꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯅꯈꯣꯏꯅ ꯍꯩꯔꯤꯁꯤꯡꯗꯣ ꯌꯥꯝꯅ ꯐꯩ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯌꯥꯝ ꯊꯨꯅ ꯆꯠꯀꯅꯤꯅ ꯍꯥꯏ ꯊꯔꯣꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯁꯦꯡꯕꯅꯤ ꯃꯀꯣꯛꯇꯒꯤ ꯇꯥꯛꯇ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯅꯪꯕꯨꯁꯨ ꯁꯥꯎꯔꯅꯨ ꯍꯥꯏꯌꯣ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯊꯔꯣꯅ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯒꯅꯦ ꯇꯥꯆꯧ ꯇꯥ ꯊꯥꯅꯤꯜꯅ ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯂꯨꯅꯤ ꯑꯗꯨꯗꯅꯦ ꯀꯥꯡꯒꯨꯒ ꯁꯦꯂꯦꯞꯀ ꯂꯩꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯑꯩꯈꯣꯏ ꯊꯥꯅꯤꯜꯅꯕꯣ ꯍꯣꯏ ꯄꯥꯕ ꯏꯁ ꯐꯩꯗ ꯍꯥꯏ ꯌꯥꯏꯃ ꯅꯪ ꯆꯠꯂꯨꯆꯣ ꯑꯩꯒꯤ ꯃꯣꯟ ꯃꯌꯥꯗ ꯁꯦꯜ ꯂꯩꯍꯧ ꯈꯔ ꯄꯤꯔꯨꯆꯣ ꯑꯉꯥꯡꯗꯣ ꯁꯦꯜ ꯂꯩꯔꯝꯃꯣꯏꯅꯦꯍꯦ ꯂꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨ ꯀꯅꯥꯝꯇꯅ ꯏꯇꯥ ꯇꯥꯗꯕꯒꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯄꯥꯕꯨꯡꯗ ꯄꯥꯕꯥ ꯀꯩꯒꯤ ꯁꯦꯜꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯣꯏꯌꯦ ꯑꯩꯁꯨ ꯌꯥꯎꯗꯅ ꯀꯩꯒꯤ ꯁꯦꯜ ꯄꯤꯗꯣꯏꯅꯣ ꯄꯤꯔꯨꯅꯨ ꯃꯄꯥꯕꯨꯡ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯌꯥꯝꯒꯤ ꯇꯧꯕꯁꯤꯗꯗꯤ ꯍꯥꯞꯄ ꯌꯥꯏꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯗꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯉꯥꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ ꯌꯥꯏꯃ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯥ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯎꯕꯁꯨ ꯅꯠꯇꯅ ꯇꯥꯆꯧ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣꯏꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯑꯩ ꯍꯩꯅꯗꯦꯕ ꯃꯨꯕꯤꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏ ꯏꯁꯤꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯆꯧ ꯇꯌꯥꯏ ꯃꯥꯅ ꯍꯥꯏꯖꯤꯟꯅꯩꯅꯦ ꯑꯣꯖꯥꯗꯣ ꯌꯥꯝ ꯐꯩ ꯉꯁꯤ ꯈꯛꯇꯗ ꯄꯔꯥ ꯀꯌꯥꯝ ꯐꯥꯔꯛꯏ ꯈꯪꯉꯕ ꯂꯦꯝꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯟꯅꯩꯅꯦ ꯊꯔꯣ ꯑꯁꯦꯡꯀꯤ ꯐꯩꯀꯣ ꯊꯔꯣꯁꯨ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯧꯅ ꯐꯩ ꯂꯦꯝꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯆꯪꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯞꯅ ꯅꯣꯏꯗ ꯅꯨꯡꯉꯥꯏꯔꯕꯁꯨ ꯑꯩꯗꯤ ꯍꯩꯅꯗꯤꯌꯦ ꯄꯥꯝꯗꯤꯌꯦ ꯅꯣꯏ ꯇꯝꯃꯣ ꯑꯩꯗꯤ ꯇꯝꯃꯣꯏ ꯑꯆꯧꯕ ꯃꯥꯒꯤ ꯃꯆꯟꯅꯤ ꯃꯆꯠ ꯈꯪꯏ ꯂꯦꯝꯕꯤ ꯆꯤꯡꯈꯩꯅ ꯇꯧꯕꯅ ꯈꯤꯇꯅꯤ ꯃꯥꯅ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯑꯆꯧꯕ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯏꯆꯟꯅ ꯍꯩꯅꯗ꯭ꯔꯒꯅ ꯀꯔꯤꯒꯤ ꯆꯠꯂꯨꯅꯤ ꯊꯔꯣ ꯃꯨꯕꯤ ꯅꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ ꯏꯅꯦꯈꯣꯏꯅ ꯉꯥꯏꯅꯔꯝꯃꯅꯤ ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ ꯑꯗꯨꯅ ꯇꯝꯍꯜꯂꯔꯣꯏ ꯍꯌꯦꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯒꯅꯦ ꯃꯥꯅ ꯃꯔꯥꯏꯅ ꯌꯦꯡꯗꯨꯅ ꯃꯆꯥ ꯅꯞꯆꯣꯕ ꯑꯃꯒ ꯃꯔꯥꯏ ꯂꯩꯖꯅꯤ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯇꯥꯆꯧ ꯊꯔꯣ ꯑꯃꯗꯤ ꯃꯨꯕꯤ ꯃꯈꯥ ꯇꯥꯔꯝꯗ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯂꯦꯝꯕꯤꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯑꯣꯏꯔꯅꯤ ꯁꯟꯊꯤ ꯍꯥꯟꯕ ꯃꯀꯣꯛꯁꯤꯡꯁꯤꯅꯕꯨ ꯕꯥꯕꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣꯏꯀꯣ ꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯑꯆꯧꯕ ꯃꯆꯟꯕꯨ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅꯁꯨ ꯇꯧꯔꯨꯒꯨꯝꯁꯨ ꯇꯧ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇꯅ ꯌꯥꯕ ꯅꯠꯇꯦ ꯊꯦꯝꯗꯅ ꯍꯥꯏꯔꯒ ꯃꯔꯥꯏꯅ ꯌꯥꯖꯅꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯨꯡꯗꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯤ ꯀꯅꯥꯝꯇꯅ ꯍꯧꯗꯣꯛꯅꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯍꯦꯃꯥ ꯑꯌꯨꯛꯀꯤ ꯍꯩꯔꯥ ꯈꯔ ꯁꯦꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯍꯦꯃꯥ ꯅꯨꯡꯉꯥꯏꯇꯅ ꯏꯁꯥꯗꯣ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯏꯕꯣꯍꯟ ꯁꯪꯒꯣꯝ ꯑꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯛꯇꯨꯅ ꯍꯦꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯆꯥꯅꯨꯄꯥꯗꯨ ꯆꯥꯎꯔꯕꯅꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯔꯕꯅꯤ ꯑꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯦ ꯅꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯐꯥꯎꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯍꯦꯃꯥ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩ ꯅꯆꯥꯅꯨꯄꯥꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯅꯣꯡꯃ ꯆꯠꯂꯒ ꯈꯪꯒꯅꯤ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯣ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥ ꯌꯥꯎꯗꯅꯅꯦ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝꯗꯨꯗ ꯇꯧꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯐꯩꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦꯃꯥ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯍꯟ ꯃꯊꯟꯇ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯁꯨꯝꯅ ꯂꯣꯏ ꯇꯧꯕꯖꯥꯠꯅꯤ ꯏꯕꯣꯍꯜ ꯃꯥꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯇ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯖꯩ ꯊꯥꯅꯤꯜ ꯏꯝꯐꯥꯜꯗꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯨꯅ ꯍꯜꯂꯛꯏ ꯊꯥꯅꯤꯜ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯗꯥꯏꯗꯅꯣꯅꯤ ꯅꯪꯕꯣ
ꯍꯜꯂꯛꯄꯒ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯔꯝꯃꯒ ꯊꯥꯅꯤꯜ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯎꯔꯝꯃꯤ꯫ ꯀꯨꯏꯔꯣꯏꯌꯦ, ꯄꯣꯠ ꯑꯃꯈꯛꯇ ꯄꯤꯔꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯈꯪꯉꯦ, ꯀꯨꯏꯔꯣꯏ ꯅꯪ꯫ ꯃꯁꯦ ꯃꯨꯕꯤ ꯈꯣꯏꯗ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯦ꯫ ꯅꯨꯄꯤꯁꯤꯅ ꯀꯔꯤꯃꯠꯇ ꯌꯥꯕꯤꯕꯁꯨ ꯅꯠꯇ꯫ ꯊꯥꯅꯤꯜ ꯆꯦꯔꯪ ꯑꯃꯨꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯨꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯨꯕꯤ! ꯃꯨꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯊꯥꯅꯤꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯃꯨꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯥ ꯊꯥꯅꯤꯜ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯅ? ꯊꯥꯅꯤꯜ ꯃꯥꯗꯤ ꯃꯨꯕꯤꯅ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯨꯕꯤ ꯏꯃꯨꯡꯒꯤ ꯃꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ ꯇꯥ ꯊꯥꯅꯤꯜ ꯆꯠꯂꯣꯃꯦ, ꯕꯥꯖꯤ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯊꯣꯛꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯤ꯫ ꯊꯥꯅꯤꯜ ꯉꯥꯡꯂꯤꯕꯗꯨꯒ ꯀꯩꯝꯇ ꯇꯥꯗꯅ ꯊꯋꯥ ꯁꯥꯗꯅ ꯃꯨꯕꯤ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯀꯦꯊꯗꯅꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯩꯅꯣ, ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇꯣꯏꯅꯤ꯫ ꯀꯔꯤ? ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯕ? ꯃꯨꯕꯤ ꯃꯥꯗꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯐꯖꯩ ꯉꯁꯤꯗꯤ ꯃꯨꯕꯤ꯫ ꯀꯨꯂꯩ ꯀꯨꯆꯨ ꯇꯧꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯃꯤꯠ ꯌꯧꯅ ꯆꯣꯟꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯂꯦ꯫ ꯊꯥꯅꯤꯜ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯍꯣ ꯌꯥꯔꯦ, ꯆꯠꯂꯣ, ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ꯫ ꯕꯥꯖꯤ ꯍꯣꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯕ? ꯏꯃꯥꯈꯣꯏ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯁꯦ ꯆꯠꯂꯣꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤ ꯊꯥꯅꯤꯜꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯜꯂꯤ꯫ ꯍꯥꯏꯅ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ, ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨꯕꯣ? ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯊꯥꯅꯤꯜ, ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯅ ꯂꯥꯛꯏꯕꯕꯣ? ꯏꯅꯦ, ꯑꯩꯗꯣ ꯏꯝꯐꯥꯜꯗ ꯆꯠꯂꯨꯕ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯥꯡꯒ꯭ꯔꯨꯒ ꯁꯤꯂꯤꯞꯁꯨ ꯂꯩꯔꯛꯄ, ꯑꯗꯨꯒ ꯃꯨꯕꯤꯒꯤꯁꯨ ꯄꯤꯒꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯈꯪꯂꯤꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ, ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯐꯕ ꯃꯌꯥꯝꯅ ꯁꯤꯡꯊꯥꯕꯗ ꯈꯨꯠ ꯊꯦꯛꯄꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗꯦ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯑꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯩ꯫ ꯃꯨꯕꯤ ꯄꯥꯈꯠꯅ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯒꯤ ꯆꯦꯔꯪ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯀꯗꯥꯏ, ꯇꯥ ꯊꯥꯅꯤꯜ, ꯆꯠꯂꯣ ꯌꯥꯔꯦ꯫ ꯊꯥꯅꯤꯜ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯆꯠꯂꯒꯦ, ꯄꯣꯠꯇꯣ ꯅꯊꯟ꯫ ꯃꯨꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯊꯥꯅꯤꯜꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯣꯏꯕ, ꯌꯥꯔꯦꯕ, ꯆꯠꯂꯣ꯫ ꯍꯣꯏ ꯏꯅꯦ, ꯑꯩ ꯑꯃꯨꯛ꯫ ꯁꯈꯤ ꯅꯣꯛꯇꯨꯅ ꯍꯣ, ꯆꯠꯂꯣ꯫ ꯊꯥꯅꯤꯜ ꯑꯇꯣꯞꯄ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯨꯕꯤ ꯃꯥꯗꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯖꯗ꯭ꯔꯕꯅꯤ꯫ ꯃꯨꯕꯤ ꯄꯟꯊꯗꯅ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯃꯁꯝꯁꯦ ꯐꯣꯏꯇꯠꯇꯕ ꯌꯥꯔꯣꯏ, ꯈꯪꯅꯤꯃ, ꯍꯣꯔꯦꯟ ꯂꯩꯇ ꯂꯩꯔꯝꯁꯅꯨ, ꯅꯨꯡꯉꯥꯏꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯂꯪꯁꯤꯜꯂꯝꯗꯨꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯔꯣ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯨꯕꯤ ꯐꯤꯡꯅ꯫ ꯀꯩꯅꯣ ꯊꯔꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯀꯥꯁꯤ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯕ? ꯏꯕꯦꯝꯃ, ꯌꯥꯝ ꯉꯜꯂꯤꯀꯣ꯫ ꯏꯁ, ꯀꯥꯏꯗꯩ ꯉꯟꯕꯅꯣ? ꯂꯥꯛꯑꯣ ꯍꯥꯏꯕ, ꯈꯔ ꯊꯨꯅ ꯆꯠꯁꯦ ꯍꯥꯏꯕ꯫ ꯁꯣꯝꯗꯅ ꯑꯩꯅ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤ? ꯀꯅꯥꯕꯣ? ꯀꯅꯥ ꯑꯣꯏꯅꯤꯒꯦ, ꯑꯣꯖꯥꯅꯤꯗꯅ꯫ ꯅꯪꯗꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤꯅ, ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅ, ꯉꯔꯥꯡꯗ ꯉꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯕ꯫ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯤ ꯁꯨꯝ ꯌꯥꯔꯦꯁꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯊꯨꯅ ꯇꯧꯔꯨꯕꯁꯦ꯫ ꯃꯨꯕꯤ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯖꯗꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯨꯕꯤ ꯊꯔꯣꯕꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯏ꯫ ꯊꯔꯣ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯅ ꯃꯨꯕꯤ, ꯅꯪꯕꯨ ꯅꯪꯉꯤ ꯍꯥꯏꯕ, ꯈꯨꯜꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯑꯝꯈꯤꯔꯣꯏꯌꯦ꯫ ꯂꯥꯛꯑꯝꯃꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯠꯈ꯭ꯔꯦꯍꯦ, ꯇꯤꯟꯅꯗꯧꯒ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯣꯏꯕ, ꯁꯦ ꯌꯥꯔꯦꯁꯦ꯫ ꯃꯨꯕꯤꯅ ꯉꯝꯗꯅ ꯊꯔꯣꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯁꯪ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯉꯟ ꯉꯜꯂꯦ꯫ ꯊꯔꯣꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯜꯂꯦꯅ, ꯀꯣꯛ ꯐꯥꯎꯕ ꯁꯝꯆꯦꯠ ꯍꯜꯂꯛꯇꯦ꯫ ꯃꯨꯕꯤ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯇꯥꯅ ꯍꯦꯟꯅ ꯐꯖꯩ꯫ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯃꯨꯕꯤ, ꯅꯪꯅꯤꯌꯦ, ꯀꯩꯅꯣꯃ ꯅꯪ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯦ, ꯀꯤꯁꯜꯂꯛꯑꯦꯀꯣ ꯅꯪ꯫ ꯀꯩꯗꯧꯔꯒꯦ? ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯇꯨ ꯑꯁꯤ ꯂꯩꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣꯕ꯫
ꯃꯨꯕꯤ ꯊꯔꯣꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯔꯣ ꯃꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯃꯨꯕꯤ, ꯅꯪꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯅꯤ ꯍꯥꯏꯔꯒ ꯁꯦ ꯊꯥꯗꯣꯛꯄꯁꯦ, ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ ꯍꯥꯏꯕ." ꯑꯅꯤꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯆꯤꯡꯈꯩꯅ ꯎꯔꯦ꯫ ꯃꯨꯕꯤ ꯃꯥꯗꯤ ꯃꯥꯡꯗ ꯆꯤꯡꯈꯩ ꯂꯩ ꯍꯥꯏꯕ ꯈꯪꯗꯅ "ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ." ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯈꯩ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯨꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯔꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯃꯨꯕꯤ ꯇꯧꯐꯝ ꯈꯪꯗ "ꯑꯣꯖꯥ!" ꯆꯤꯡꯈꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯃꯨꯕꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ꯫ "ꯊꯔꯣ, ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯧꯕ ꯂꯥꯛꯄꯅꯤꯀꯣ꯫ ꯑꯣꯖꯥ, ꯂꯥꯏꯔꯤꯛ ꯇꯥꯛꯐꯝꯗ ꯂꯩꯍꯧꯗꯕꯗꯨꯗ ꯀꯣ ꯊꯔꯣ." ꯊꯔꯣꯁꯨ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯧꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ." ꯃꯨꯕꯤ ꯑꯃꯨꯛꯁꯨ "ꯑꯗꯣ ꯑꯣꯖꯥ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯥꯛꯇꯧꯕ?" ꯆꯤꯡꯈꯩ ꯃꯣꯡ ꯍꯥꯗꯅ "ꯂꯥꯛꯑꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣই ꯉꯥꯏꯔꯝꯃꯒꯦ꯫ ꯑꯣꯖꯥ ꯂꯥꯛꯂꯝꯗꯕꯗꯨꯗ." ꯆꯤꯡꯈꯩ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯍꯥꯏꯐꯦꯠ ꯎꯏꯁꯤꯟꯗꯨꯅ ꯊꯔꯣ ꯃꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ "ꯂꯥꯛꯑꯣ ꯌꯥꯔꯦ, ꯆꯠꯂꯁꯤ." ꯃꯨꯕꯤ ꯃꯃꯥꯏ ꯑꯗꯨ ꯆꯤꯡꯈꯩ ꯇꯝꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯡ ꯑꯗꯨꯅ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯆꯤꯡꯈꯩ ꯃꯊꯟꯇ꯫ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ, ꯏꯈꯠ ꯏꯈꯠꯁꯤꯟꯅꯗꯅ ꯁꯛꯇꯥꯁꯤꯒ꯫ ꯊꯔꯣ ꯃꯨꯕꯤꯗ "ꯏꯕꯦꯝꯃ, ꯅꯪ ꯌꯥꯝ ꯈꯠꯂꯤ, ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ?" "ꯆꯣꯍꯦ, ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ?" ꯑꯅꯤꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯇꯣꯝꯕ ꯃꯆꯟꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯊꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏ꯫ ꯂꯦꯝꯕꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯝꯕ ꯎꯔꯦ ꯃꯆꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ꯫ "ꯍꯩ ꯁꯅꯥ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯊꯦꯡꯉꯦꯅꯦ, ꯍꯧꯒꯠꯂꯨ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯕ ꯇꯧꯔꯁꯤ, ꯃꯤ ꯂꯣꯏꯅ ꯂꯥꯛꯍꯧꯔꯦ." ꯂꯦꯝꯕꯤ ꯃꯌꯥꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯑꯇꯣꯝꯕ ꯑꯃꯨꯛꯁꯨ ꯃꯆꯟꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ "ꯁꯦ ꯁꯅꯥ, ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ." ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯃꯆꯜꯒꯤ ꯃꯇꯥꯠ ꯈꯪꯕ ꯃꯕꯨꯡꯅꯤ ꯑꯇꯣꯝꯕ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯃꯥꯒꯤ ꯈꯗ꯭ꯔꯛ ꯑꯁꯤ ꯍꯧꯔꯛꯑꯦꯕ꯫ "ꯍꯩ, ꯍꯧꯒꯠꯂꯣꯃꯦ, ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯀꯣ, ꯇꯥꯆꯧꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝ ꯌꯧꯔꯦꯅ ꯅꯪꯕꯨ ꯊꯤꯜꯂꯨꯆꯣꯅ ꯂꯥꯛꯏꯅꯤ, ꯁꯦ ꯍꯧꯒꯠꯂꯣ." ꯂꯦꯝꯕꯤ ꯁꯅꯥ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯧꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯅꯣꯏ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯨ ꯌꯥꯗ꯭ꯔꯣ?" "ꯑꯗꯨ ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯩꯁꯨꯅꯦ ꯂꯥꯛꯅꯤꯡꯈꯤꯗ꯭ꯔꯕꯖꯥꯠꯅꯤ. ꯉꯔꯥꯡꯗ ꯆꯠꯂꯔꯣꯏ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯈꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ?" "ꯈꯪꯗꯦ, ꯍꯣꯔꯦꯟ ꯇꯥꯆꯧ ꯈꯣꯏ ꯄꯥꯕ ꯈꯣꯏꯗ ꯍꯥꯏꯅꯔꯣ. ꯑꯩꯗꯤ ꯅꯪꯕꯨꯅꯦ ꯊꯤꯜꯂꯨꯆꯣ ꯁꯤ ꯈꯛꯇ ꯍꯥꯏꯔꯛꯄꯅꯤ." "ꯉꯝꯃꯣꯏꯌꯦ, ꯃꯤꯅ ꯇꯜꯂꯦ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯃꯛꯇꯨꯗ." "ꯑꯦ, ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯀꯦ ꯇꯧꯏ." ꯑꯇꯣꯝꯕ ꯐꯩꯖꯨꯞꯇꯨ ꯐꯥꯗꯨꯅ "ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ ꯁꯅꯥ, ꯂꯥꯛꯑꯣꯕ, ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ. ꯍꯣꯔꯦꯟ ꯄꯥꯕ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯁꯦꯡꯅ ꯍꯥꯏꯔꯣ." ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯐꯤ ꯂꯣꯏꯁꯤꯟꯅ "ꯃꯤꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯂꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯣꯏ ꯈꯪꯅꯤꯕ, ꯍꯣꯔꯦꯟꯗꯤꯅꯦ ꯏꯃꯨꯡꯁꯦꯅ ꯂꯥꯟ ꯇꯧꯒꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯌꯥꯝ ꯃꯨꯡꯀ ꯉꯥꯏꯗꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯑꯇꯣꯝꯕ ꯃꯆꯟꯕꯨ ꯇꯥꯟꯅꯗꯨꯅ "ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯩ ꯊꯤꯟꯕꯤꯒꯦꯅꯦ." "ꯊꯤꯟꯕꯤꯌꯣ ꯍꯥꯏꯗꯦ, ꯑꯩꯕꯨ ꯑꯉꯥꯡꯂꯣ? ꯑꯩ ꯆꯠꯄ ꯍꯩꯇꯕ ꯃꯤꯔꯕ?" ꯂꯦꯝꯕꯤ ꯃꯤꯀꯨꯞ ꯐꯥꯗꯦ, ꯁꯥꯎꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯁꯪ ꯑꯗꯨ ꯌꯧꯈꯤꯕ꯫ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯥꯛꯅꯅꯕ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯨꯕꯤ ꯑꯃꯗꯤ ꯊꯔꯣꯒꯤ ꯃꯌꯥꯏꯗ ꯀꯤꯠ ꯐꯝꯊꯈꯤ꯫ ꯂꯦꯝꯕꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯇꯧꯍꯟꯖꯅꯤꯡꯕꯖꯥꯠꯅꯤ. ꯀꯌꯥꯝꯅ ꯇꯧꯍꯟꯕꯅꯣ ꯈꯪꯗꯦꯕ. ꯍꯣꯔꯦꯟꯗꯤ ꯈꯪꯅꯤꯕ, ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ." ꯆꯤꯡꯈꯩ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗꯦ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯇꯣꯝꯕ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ "ꯑꯣꯖꯥ." ꯆꯤꯡꯈꯩ ꯑꯇꯣꯝꯕꯗ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ, ꯂꯦꯝꯕꯤ ꯁꯅꯥꯁꯦ ꯑꯩꯒꯤ ꯏꯆꯜꯅꯤ. ꯃꯥꯒꯤ ꯁꯦꯂꯦꯞ ꯀꯥꯡꯒꯨꯔꯁꯨ ꯁꯤꯗꯒꯤ ꯂꯧꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯍꯣꯏ, ꯊꯥꯅꯤꯜꯅ ꯂꯩꯔꯛꯇꯨꯅ ꯁꯤꯗ ꯂꯩꯔꯦ, ꯑꯩ ꯄꯤꯖꯔꯒꯦ." ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯤꯡꯈꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯥꯡꯒꯨꯔ ꯁꯦꯂꯦꯞ ꯑꯗꯨ ꯁꯠ ꯂꯧꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈꯤ꯫ ꯆꯤꯡꯈꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯑꯇꯣꯝꯕ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯣꯖꯥ, ꯑꯗꯨꯅꯅꯤ, ꯁꯥꯎꯕꯤꯒꯅꯨ." ꯂꯦꯝꯕꯤ ꯃꯌꯥꯝꯕꯨꯡꯗ ꯁꯥꯎꯔꯞꯅ "ꯇꯥꯇꯣꯟ, ꯅꯪ ꯆꯠꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯠꯂꯣ ꯌꯥꯔꯦ." ꯍꯣꯏ, ꯆꯠꯂꯒꯦ." ꯑꯇꯣꯝꯕ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯣꯖꯥ, ꯋꯥꯔꯧꯕꯤꯅꯨꯀꯣ, ꯏꯆꯜꯁꯤ ꯈꯔ..."
ꯃꯉꯥꯎꯕꯗꯨ ꯊꯤꯕꯅꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯍꯩꯅꯖꯔꯛꯆꯅꯤꯗ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯍꯣꯏ 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 ꯂꯥꯛꯑꯔꯣꯏ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯌꯧꯕꯤꯔꯣ ꯊꯔꯣ ꯂꯦꯝꯕꯤꯗ ꯇꯞꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯃꯤ ꯅꯪꯕꯣ ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯏ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯅꯤꯡꯗꯦ ꯃꯨꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯉꯝꯅꯤ ꯑꯍꯨꯝꯗꯨ ꯖꯨꯖꯨ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯆꯤꯡꯈꯩꯅ ꯎꯔꯤ ꯆꯤꯡꯈꯩ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯆꯠꯊꯔꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯔꯤꯕ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯏꯕꯤꯌꯨ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ ꯂꯦꯝꯕꯤ ꯁꯨꯝ ꯐꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯃꯨꯕꯤꯗ ꯍꯥꯏꯔꯛꯏ ꯃꯨꯕꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯗꯤ ꯋꯥꯕꯗ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯍꯀꯥꯝ ꯂꯥꯎꯅ ꯆꯠꯂꯛꯏ ꯆꯤꯡꯈꯩ ꯂꯦꯝꯕꯤꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯎꯏ ꯆꯤꯡꯈꯩ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯃꯗꯣꯝ ꯇꯨꯃꯤꯟꯅ ꯈꯟꯕ ꯍꯧꯔꯛꯏ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯆꯩꯁꯤꯅ ꯆꯦꯠ ꯀꯟꯁꯟꯕ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯅ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯃꯨꯕꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕ ꯑꯩꯕꯨ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯣꯏꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇꯪꯅꯤ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯀꯩꯗꯧꯒꯦ ꯂꯦꯝꯕꯤ ꯃꯥꯗꯤ ꯆꯠꯅꯤꯡꯕꯅ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯕꯅꯤ ꯆꯤꯡꯈꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯕꯤꯌꯣ ꯃꯇꯦꯛ ꯈꯤꯇ ꯉꯥꯏꯔꯦ ꯁꯤ ꯂꯣꯏꯔꯒ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯂꯦꯝꯕꯤ ꯃꯥꯇꯕꯨ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗꯨꯗꯤ ꯏꯌꯥꯎ ꯌꯥꯎꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯃꯉꯣꯟꯗꯅꯤ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯗꯕꯗꯨꯗ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯥꯛꯑ ꯂꯩꯁꯤꯕꯣ ꯑꯣꯖꯥꯁꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯇꯥꯛꯅꯤꯡꯒꯦꯕ ꯋꯥꯔꯦ ꯂꯣꯏꯁꯜꯂꯣ ꯁꯨꯝ ꯐꯝꯕꯁꯤꯕꯨ ꯋꯥꯗꯕꯩ ꯃꯑꯣꯡꯗ ꯃꯌꯥꯝꯗꯣ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯃꯨꯕꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯣꯖꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯆꯤꯡꯈꯩ ꯃꯥꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯍꯣꯏ ꯂꯣꯏꯔꯦ ꯆꯠꯂꯣ ꯆꯤꯡꯈꯩ ꯃꯥꯁꯨ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯈꯣꯡꯕꯨ ꯁꯦꯝꯗꯨꯅ ꯊꯣꯛꯅꯔꯛꯂꯤ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯃꯣꯏꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯑꯦ ꯋꯥꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯀꯣꯛꯆꯥꯛꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯡꯈꯩ ꯃꯌꯥꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯇꯥꯏ ꯇꯥꯏꯌꯣꯟꯅꯕꯒꯨꯝ ꯇꯧꯔꯦ ꯂꯦꯝꯕꯤ ꯂꯝꯕꯤꯗꯨꯗ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯑꯣꯖꯥꯅꯦ ꯀꯥꯏꯅ ꯑꯩꯅ ꯋꯥꯔꯦ ꯊꯣꯛꯑ ꯂꯣꯏꯁꯜꯂꯣ ꯀꯥꯏ ꯍꯥꯏꯕꯗꯨꯗꯅꯦ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯗꯨ ꯑꯣꯖꯥꯗꯣ ꯑꯩꯁꯦ ꯀꯤꯕꯖꯥꯠꯅꯤꯍꯦ ꯃꯨꯕꯤꯅ ꯈꯨꯝꯂꯛꯏ ꯏꯁ ꯏꯕꯦꯝꯃ ꯀꯤꯕ ꯑꯣꯏꯔꯝꯃꯣꯏ ꯅꯪꯒꯤ ꯅꯀꯣꯛ ꯆꯥꯛꯄꯗꯣ ꯑꯗꯨꯗ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯏꯁ ꯀꯔꯤꯕ ꯅꯪꯒꯤꯁꯦ ꯃꯥꯏ ꯃꯤꯆꯪꯒ ꯆꯪꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯑꯣ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯤꯅ ꯑꯗꯨ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯪ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯂꯥꯛꯑꯣ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯇꯥꯛꯍꯟꯕꯤꯒꯦ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯕꯤꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯨꯕꯤ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪꯒꯤ ꯅꯀꯣꯛ ꯆꯥꯛꯄꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯊꯥꯗꯣꯛꯑꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯇꯥꯛꯍꯟꯕꯤꯒꯦ ꯀꯩꯅꯣ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯊꯔꯣꯅ ꯀꯩꯅꯣꯍꯦ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯑꯉꯥꯡ ꯁꯥꯗꯅ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯑꯦ ꯅꯣꯏꯅꯤꯃꯛ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯅꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯆꯠꯅꯔꯦ ꯃꯨꯕꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯄꯣꯛꯂꯛꯏ ꯃꯨꯕꯤ ꯊꯔꯣꯗ ꯍꯥꯏꯔꯛꯏ ꯊꯔꯣ ꯑꯩ ꯆꯪꯉꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯏꯁꯤꯕꯨ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅೋ ꯑꯩ ꯑꯣꯏꯁꯨ ꯁꯥꯎꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯐꯥꯒꯤ ꯇꯧꯕꯒ ꯑꯝꯇ ꯌꯥꯗꯕ꯭ꯔꯥ ꯂꯥꯛꯑꯣ ꯊꯦꯝꯃꯨꯁꯤ ꯁꯥꯎꯕ ꯑꯣꯏꯔꯗꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯨꯕꯤꯅ ꯁꯥꯎꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯒꯦ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯏ ꯊꯔꯣꯅ ꯈꯥꯝꯗꯨꯅ ꯌꯥꯔꯦ ꯊꯦꯝꯃꯨꯔꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏ ꯐꯖꯔꯅꯤ ꯐꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯃꯥꯏ ꯐꯖꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ
ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯆꯠꯂꯒꯦ ꯄꯥꯕ ꯈꯣꯏꯅꯁꯨ ꯆꯠꯂꯣꯏꯒꯦ ꯍꯥꯏꯕꯗꯣ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯈꯔ ꯍꯧꯔꯝꯃꯨ ꯑꯦ ꯁꯦꯡꯉꯕ꯭ꯔꯅꯦ ꯍꯣ ꯁꯦꯡꯉꯦ ꯁꯤꯗꯩꯗꯤ ꯂꯦꯞꯇꯅ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤꯀꯣ ꯅꯪꯁꯨ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯣ ꯃꯨꯕꯤꯗꯣ ꯁꯥꯎꯗꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯅ ꯍꯣꯏ ꯍꯥꯏꯒꯦ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯛꯂꯦ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯃꯨꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ ꯂꯦꯝꯕꯤ ꯃꯨꯕꯤ ꯊꯔꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯂꯣꯏꯅꯖꯕ ꯍꯥꯏꯕꯗꯨꯅꯤ ꯆꯠꯂꯁꯨ ꯄꯨꯟꯅ ꯆꯠꯂꯤ ꯆꯥꯔꯕꯁꯨ ꯄꯨꯟꯅꯅꯤ ꯃꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯊꯟꯇ ꯂꯥꯛꯏ ꯊꯥꯅꯤꯜ ꯑꯃꯨꯛꯁꯨ ꯃꯨꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯕꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯨꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥ ꯊꯥꯅꯤꯜ ꯑꯩꯅ ꯉꯁꯥꯏ ꯄꯤꯔꯝꯕꯗꯨ ꯌꯦꯡꯉꯕꯣ ꯌꯦꯡꯗꯦ ꯀꯔꯤꯒꯤ ꯑꯩ ꯁꯪꯗꯦ ꯀꯣꯟꯅ ꯌꯦꯡꯒꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦꯗꯨꯁꯨ ꯍꯥꯏꯔꯛꯎ ꯃꯨꯕꯤ ꯉꯛꯅ ꯀꯩꯅꯣ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯅꯤ ꯇꯥ ꯊꯥꯅꯤꯜ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯂꯣꯏꯅ ꯆꯥꯏꯅꯗꯣꯏꯅꯤ ꯌꯨꯝꯗꯒ ꯂꯥꯛꯑꯗꯅ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯕ꯭ꯔꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯊꯥꯅꯤꯜ ꯃꯨꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯁꯥꯎꯗꯕꯤꯗ ꯆꯪꯉꯨ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯆꯤꯡꯈꯩꯃꯥꯗꯤ ꯃꯁꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯣꯡꯖ ꯆꯥꯖꯕ ꯑꯗꯨꯗ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯜꯂꯛꯂꯒ ꯋꯥꯃꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯨꯕꯤꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯣꯖꯥ ꯆꯤꯡꯈꯩ ꯍꯧꯒꯠꯇꯨꯅ ꯗꯥꯗꯥ ꯑꯣꯖꯥ ꯋꯥꯔꯕ꯭ꯔꯣ ꯁꯟꯙꯥꯋꯥꯏꯗ ꯇꯨꯝꯃꯤꯁꯤꯕꯣ ꯋꯥꯗꯦꯗ ꯗꯥꯗꯥ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯆꯥꯕ ꯇꯥꯔꯦ ꯀꯣꯕꯤꯁꯤ ꯈꯔ ꯊꯝꯖꯔꯝꯒꯦ ꯆꯦꯡ ꯆꯥꯛꯇꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯗꯥꯗꯥ ꯌꯥꯝ ꯂꯩꯔꯤꯗ ꯄꯠꯇꯨꯅ ꯃꯥꯡꯅꯅꯕꯅꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥꯅ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯑꯣꯖꯥ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯗꯥꯗꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛ ꯌꯥꯔꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯒꯦ ꯑꯣꯖꯥꯅꯁꯨ ꯍꯦꯟꯅ ꯐꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯐꯒꯅꯤ ꯗꯥꯗꯥ ꯑꯩꯁꯨ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯇ ꯆꯤꯡꯈꯩ ꯃꯨꯕꯤ ꯃꯄꯥꯒꯤ ꯆꯤꯡꯅꯔꯞ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯈꯧꯔꯥꯡꯅ ꯍꯥꯏꯕꯤꯌꯨ ꯗꯥꯗꯥ ꯑꯣꯖꯥꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯪ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯆꯤꯡꯈꯩ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯆꯤꯡꯈꯩ ꯅꯣꯛꯇꯨꯅ ꯗꯥꯗꯥ ꯆꯍꯤ ꯈꯔ ꯌꯥꯝꯖꯈꯤꯗꯨꯅ ꯇꯧꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯤꯗ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤꯗꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯨꯕꯤꯒꯤ ꯃꯄꯥꯗꯣ ꯑꯁꯥ ꯑꯃꯗ ꯅꯣꯛꯆꯩ ꯆꯤꯡꯈꯩ ꯃꯊꯟꯇ ꯏꯁ ꯑꯩꯅ ꯍꯥꯏꯔꯨꯔꯤꯕꯁꯤꯗꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯀꯩꯅꯣ ꯃꯥꯅ ꯑꯩꯅ ꯄꯥꯈꯪꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅ ꯆꯤꯡꯈꯩ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯆꯤꯡꯈꯩ ꯃꯥꯗꯤ ꯃꯤꯅꯧꯒ ꯑꯣꯏꯔꯦ ꯅꯨꯄꯥ ꯑꯗꯨ ꯃꯨꯕꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯨꯕꯤꯒꯤ ꯃꯄꯥꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯣꯖꯥ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯤꯡꯈꯩ ꯃꯆꯥꯒꯤ ꯆꯍꯤ ꯑꯗꯨ ꯃꯗꯨꯃꯛꯇꯤ ꯄꯥꯛ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯆꯤꯡꯈꯩ ꯆꯍꯤꯗ ꯌꯦꯡꯂꯨꯔꯒꯗꯤ 32 ꯂꯥꯟꯈ꯭ꯔꯦ ꯃꯄꯥꯕꯨꯡꯒꯤ ꯁꯥꯔꯩꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯨꯕ ꯉꯝꯖꯗꯦ ꯆꯤꯡꯈꯩ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯗꯥꯗꯥ 30 ꯃꯊꯛ ꯍꯥꯏꯕꯗꯨꯅꯤ ꯀꯥꯏꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯂꯤꯔꯒ ꯆꯍꯤ ꯌꯥꯝꯂꯒ ꯑꯗꯨꯃꯛ ꯐꯖꯕ ꯍꯦꯟꯀꯠꯂꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯨꯕꯤ ꯃꯄꯥ ꯈꯖꯤꯛꯇꯒꯤ ꯐꯝꯕ ꯆꯜꯂꯒ ꯍꯤꯞꯄ ꯆꯜꯂꯤ ꯍꯥꯏꯕꯗꯨ ꯇꯧꯔꯛꯏ ꯆꯤꯡꯈꯩ ꯍꯪꯕ ꯌꯥꯕ ꯈꯪꯕ ꯌꯥꯕ ꯃꯈꯩ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯏ ꯆꯤꯡꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯦ ꯃꯍꯧꯁꯥꯅ ꯃꯤ ꯅꯨꯡ ꯄꯨꯟꯕ ꯃꯇꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯔꯛꯇꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯨꯕꯤ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯑꯃꯨꯛ ꯍꯥꯏꯊꯈꯤ ꯆꯤꯡꯈꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯁꯗꯥꯔꯣꯟ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯈꯟꯕ ꯍꯧꯔꯛꯏ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯄꯥꯎ ꯆꯦꯜꯂꯤꯕ ꯄꯥꯠ ꯑꯗꯨꯗ ꯆꯥꯛꯇꯥꯕ ꯀꯧꯖꯦꯡ ꯍꯥꯔꯧ
ꯀꯨꯝꯒꯤ ꯃꯄꯥꯎ ꯄꯨꯔꯤꯕ ꯍꯪꯉꯣꯏ ꯀꯌꯥ ꯑꯃ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡꯅꯅꯕ ꯑꯦꯟꯁꯥꯡ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯂꯧꯍꯧꯗꯒꯨꯝ ꯇꯧ꯫ ꯆꯤꯡꯈꯩ ꯌꯦꯡꯂꯨꯕꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯁ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯣꯡꯗꯣꯏꯁꯤꯕꯣ? ꯀꯣꯕꯤꯗꯣ ꯂꯧꯖꯔꯝꯕꯁꯨ ꯐꯒꯗꯕꯅꯤ꯫ ꯐꯔꯦꯗ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯅꯤ? ꯑꯔꯩꯕꯁꯦ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯃꯥꯏꯗꯨꯗ ꯑꯂꯨ ꯑꯃ ꯉꯥꯟꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯄꯥꯡꯅ ꯁꯥꯅꯅꯕ ꯂꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯂꯝꯒꯤ ꯆꯥꯛꯆꯥ ꯁꯨꯝ ꯆꯥꯔꯛꯄ ꯑꯁꯤꯅ ꯆꯤꯡꯈꯩ ꯃꯁꯥꯗꯨ ꯅꯥꯒꯗꯕꯒꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯅꯥꯝꯇꯅ ꯍꯥꯏꯅꯕ ꯇꯧꯔꯨꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯆꯧꯕ ꯆꯪꯂꯛꯇꯨꯅ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯏꯆꯜꯅ ꯃꯔꯝ ꯃꯣꯛꯏꯁꯤꯕꯣ? ꯂꯦꯝꯕꯤ ꯁꯥꯎꯔꯞꯅ, ꯍꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨꯒꯦ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣꯅ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ? ꯑꯦ ꯐꯩ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯝꯅ ꯃꯔꯝ ꯃꯣꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯂꯦꯝꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕꯤ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯂꯥꯛꯄꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯥꯛꯄ ꯎꯗ꯭ꯔꯦ, ꯂꯦꯝꯕꯤ ꯃꯊꯟꯇ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗꯅ ꯀꯅꯥꯝꯇ ꯂꯥꯛꯑꯝꯗ꯭ꯔꯤꯕ? ꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯣꯏꯖꯣꯝꯕꯗꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯕ? ꯂꯦꯝꯕꯤ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯀꯅꯥꯝꯇ ꯂꯥꯛꯇꯕꯗꯨꯗ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ꯫ ꯃꯁꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕ ꯈꯪꯅꯤ, ꯑꯩ ꯇꯧꯒꯦꯕ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯆꯤꯡꯈꯩꯒꯤ ꯁꯪ ꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯃꯨꯕꯤ ꯑꯃꯗꯤ ꯊꯔꯣꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯔꯣꯅ ꯂꯦꯝꯕꯤꯗ, ꯂꯦꯝꯕꯤ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯣꯖꯥ ꯂꯥꯛꯍꯧꯗ꯭ꯔꯤꯕꯣ? ꯂꯥꯛꯇ꯭ꯔꯤ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯣꯖꯥꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯊꯨꯅ ꯆꯠꯈꯤ꯫ ꯃꯨꯕꯤꯅ, ꯆꯠꯁꯤꯜꯂꯛꯑꯣ, ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯛꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯝꯗꯅ꯫ ꯑꯅꯤꯗꯨꯁꯨ ꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯆꯤꯡꯈꯩ ꯃꯃꯥꯏꯗꯨ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯄꯥꯔꯤ꯫ ꯂꯦꯝꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, ꯏꯁ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯗꯅ ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯉꯥꯏꯔꯒ ꯂꯩꯔꯒ ꯈꯪꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯤꯡꯈꯩꯕꯨ ꯄꯥꯠ ꯑꯗꯨꯗ ꯏꯟꯊꯈꯤ ꯂꯦꯝꯕꯤ ꯁꯥꯎꯅ꯫ ꯈꯪꯕ꯭ꯔꯥ, ꯃꯇꯝ ꯆꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯀꯅꯤ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯅꯤ꯫ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯔꯦ ꯃꯨꯕꯤ ꯁꯥꯎꯅ꯫ ꯑꯣꯖꯥꯁꯦ ꯏꯟꯊꯈ꯭ꯔꯦꯅꯦ꯫ ꯃꯨꯕꯤ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯂꯦꯞꯇꯨꯅ, ꯀꯩꯅꯣ, ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ? ꯍꯣꯏ ꯉꯥꯎꯔꯦ꯫ ꯑꯣꯖꯥꯗꯤ ꯉꯥꯎꯗꯕꯒꯤꯔꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝ ꯆꯥꯅ ꯂꯥꯛꯇ꯭ꯔꯤꯗꯣ? ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯃꯅꯤꯡꯗꯒꯤ ꯃꯨꯕꯤꯅ, ꯍꯥꯏ ꯂꯦꯝꯕꯤ, ꯁꯣꯅꯣ ꯆꯨꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯍꯥ? ꯅꯪꯕꯨ ꯉꯥꯎꯔꯕꯕ? ꯂꯦꯝꯕꯤ ꯃꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯇꯦꯡꯕꯥꯡꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯅ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯛꯄꯗꯨꯗ ꯃꯨꯕꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤ ꯁꯣꯅꯣ ꯆꯨꯕꯤ, ꯅꯪꯕꯨ ꯑꯣꯖꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ? ꯅꯪ ꯅꯌꯨꯝꯗ ꯅꯕꯨꯡ ꯃꯌꯥꯝꯅ ꯈꯔ ꯀꯦꯅ ꯃꯧꯅ ꯌꯣꯛꯄꯁꯤꯗ ꯃꯄꯥꯟ ꯊꯣꯔꯛꯑꯦ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕꯗꯣ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ? ꯊꯔꯣ ꯃꯨꯕꯤꯗ, ꯃꯨꯕꯤ ꯇꯣꯛꯑꯣ ꯌꯥꯔꯦ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯔꯒ ꯃꯥ ꯅꯨꯡꯉꯥꯏꯔꯦꯅꯦ, ꯐꯖꯔꯦꯕ ꯃꯥ꯫ ꯂꯦꯝꯕꯤ ꯃꯨꯕꯤꯒꯤ ꯃꯇꯧꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯂꯦꯝꯕꯤ, ꯅꯪꯅ ꯑꯣꯖꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯗꯣ ꯍꯥ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯣꯖꯥꯅ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯍꯥ? ꯆꯤꯡꯈꯩꯅ ꯃꯈꯥꯗꯒꯤ, ꯌꯥꯔꯦ ꯇꯣ, ꯑꯣꯖꯥ ꯂꯥꯛꯑꯒꯦ꯫ ꯆꯤꯡꯈꯩ ꯃꯅꯥꯛꯇ ꯍꯧꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯨꯕꯤ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯑꯣꯖꯥ, ꯀꯗꯥꯏ, ꯀꯃꯥꯏ ꯇꯧꯏꯅꯣ? ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯕꯅꯤ꯫ ꯑꯁ, ꯂꯥꯏꯔꯤꯛꯀꯥꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯕꯁꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯆꯔꯥꯡ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯃꯨꯕꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ, ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯕꯨ ꯄꯥꯠꯇꯨꯗ ꯏꯟꯊꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯛꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ, ꯍꯥꯏ, ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ? ꯆꯤꯡꯈꯩ ꯎꯔꯦ ꯂꯦꯝꯕꯤꯅ ꯏꯌꯥꯏꯗꯨꯗ ꯋꯥꯅ ꯂꯩꯔꯤꯕꯗꯨ꯫ ꯆꯤꯡꯈꯩ ꯄꯟꯊꯕ ꯇꯧꯔꯝꯗꯅ ꯏꯌꯥꯏꯗꯨꯗ ꯆꯣꯡꯊꯈꯤ꯫
ꯊꯔꯣꯅ ꯃꯨꯕꯤꯗ ꯀꯩꯅꯣ ꯃꯨꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯃꯥꯅ ꯑꯣꯖꯥꯗ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯄꯝꯗꯨꯅ ꯀꯥꯈꯠꯂꯛꯏ ꯂꯦꯝꯕꯤ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯇꯅꯤ ꯃꯔꯤꯟ ꯀꯌꯥ ꯑꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯐꯅꯌꯥꯝꯅ ꯊꯛꯈ꯭ꯔꯦ ꯊꯥꯅꯤꯜ ꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯣꯖꯥ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯍꯩ ꯃꯍꯤ ꯂꯥꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯤ ꯂꯦꯝꯕꯤ ꯂꯣꯛ ꯈꯨꯕꯅꯁꯨ ꯂꯣꯏꯔꯤ ꯊꯔꯣ ꯆꯦꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯂꯦꯝꯕꯤ 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 ꯀꯧꯔꯤꯕꯗꯨ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗꯦ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯗꯨꯅ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯁꯦ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯊꯥꯅꯤꯜ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯝꯕ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯉꯛꯅ ꯃꯨꯕꯤ ꯀꯩꯗꯧꯅꯔꯤꯅꯣ ꯃꯨꯕꯤ ꯁꯥꯎꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯪꯉꯛꯀꯅꯣ ꯊꯥꯅꯤꯜ ꯊꯔꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯔꯣ ꯀꯩꯗꯧꯅꯩꯅꯣ ꯂꯦꯝꯕꯤꯅ ꯑꯣꯖꯥꯗꯣ ꯏꯁꯤꯡꯗ ꯏꯟꯊꯩ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯃꯨꯕꯤꯅ ꯑꯃꯨꯛ ꯂꯦꯝꯕꯤꯗꯣ ꯏꯟꯊꯔꯤꯕ ꯊꯥꯅꯤꯜ ꯃꯨꯕꯤꯗ ꯑꯃꯨꯛ ꯃꯨꯕꯤ ꯀꯩꯒꯤꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯤ ꯃꯨꯕꯤ ꯁꯥꯎꯅ ꯃꯥꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯣ ꯂꯦꯝꯕꯤꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯧꯔꯤꯕꯗꯨ ꯁꯨꯡꯈꯨꯝ ꯈꯨꯝꯗꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯨꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯤ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥ ꯑꯃꯠꯇ ꯆꯪꯗꯦ ꯂꯦꯝꯕꯤꯕꯨ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯨꯕꯤ ꯃꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯃꯨꯕꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅ ꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯒꯤ ꯃꯄꯥꯕꯨꯡ ꯃꯌꯥꯝꯕ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯆꯤꯡꯈꯩ ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯃꯊꯣꯡ ꯆꯥꯕ ꯃꯤꯒ ꯑꯝꯇ ꯅꯠꯇꯦꯗ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯔꯒ ꯑꯐꯕ ꯀꯩꯝꯇ ꯑꯣꯏꯔꯛꯑꯔꯣꯏ ꯆꯤꯡꯈꯩ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯑꯉꯥꯡ ꯑꯉꯥꯡꯕꯅ ꯆꯥꯎꯕ ꯑꯣꯏꯅ ꯇꯧꯔꯦ ꯆꯤꯡꯈꯩ ꯇꯧꯔꯤꯕꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯍꯥꯟꯅꯒꯨꯝꯅ ꯀꯩꯁꯨ ꯇꯧꯗꯅ ꯑꯗꯨꯝ ꯃꯔꯩꯔꯤ ꯀꯨꯜꯂ ꯆꯪꯂꯛꯇꯨꯅ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯍꯣꯏ ꯕꯥꯕꯥ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯀꯨꯜꯂ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯑꯇꯣꯝꯕ ꯆꯪꯂꯛꯇꯨꯅ ꯅꯪꯅ ꯂꯥꯜꯂꯨꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯨꯕꯤꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯄꯥꯗ ꯁꯦꯡꯅꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯂꯦꯝꯕꯤ ꯇꯁꯦꯡꯅ ꯇꯧꯅꯔꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯋꯥ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯂꯦꯝꯕꯤꯅ ꯆꯤꯈꯩꯕꯨ ꯏꯁꯤꯡꯗ ꯏꯟꯊꯩ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯤ ꯑꯣꯖꯥꯗꯨꯅ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ ꯅꯪ ꯌꯥꯝꯅ ꯅꯋꯥꯡꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯃꯄꯥꯟ ꯊꯣꯛꯈꯤꯕꯅꯤꯅꯦ ꯍꯥ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯑꯩꯒꯤ ꯑꯣꯖꯥꯒ ꯍꯥꯏꯅꯖꯕꯗ ꯃꯥ ꯀꯩꯒꯤ ꯌꯥꯎꯐꯝ ꯊꯣꯛꯀꯦ ꯑꯩꯅ ꯃꯉꯣꯟꯗ ꯏꯟꯊꯔꯨꯕ꯭ꯔꯣ ꯑꯩ ꯇꯤꯟꯅꯔꯨꯏ ꯃꯥꯒ ꯇꯤꯟꯅꯔꯨꯏ ꯃꯥꯅ ꯀꯧꯔꯛꯑꯁꯨꯅꯦ ꯑꯩ ꯁꯨꯛꯈꯨꯝ ꯈꯨꯝꯃꯣꯏ ꯑꯦ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯅ ꯆꯨꯝꯃꯤꯁꯤꯅꯤꯅꯦ ꯍꯥ ꯀꯨꯜꯂ ꯃꯆꯥꯕꯨ ꯈꯥꯝꯖꯤꯟꯖꯗꯨꯅ ꯇꯣꯛꯑꯣ ꯑꯇꯣꯝꯕ ꯋꯥꯁꯦ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯤ ꯃꯨꯕꯤꯅ ꯂꯦꯝꯕꯤꯗ ꯑꯁꯨꯛ ꯁꯥꯎꯕ ꯍꯧꯅꯗꯦ ꯇꯣꯛꯑꯣ ꯑꯉꯥꯡ ꯃꯁꯦꯟꯅꯤ ꯇꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯇꯤꯟꯅꯖꯔꯛꯆꯅꯤ ꯂꯦꯝꯕꯤ ꯁꯥꯍꯧ ꯐꯅ ꯍꯧꯖꯕꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯑꯗꯨ ꯎꯖꯕꯒꯤ ꯋꯥꯇꯅꯤ ꯋꯥꯈꯜ ꯑꯃꯗꯤ ꯆꯍꯤꯗꯤ ꯀꯩꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯕꯤꯅꯤ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯜ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯨꯕꯤ ꯃꯍꯧꯁꯥꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯊꯔꯣ ꯃꯥꯇꯅ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯁꯟꯇꯥꯏꯅꯅꯕ ꯍꯣꯠꯅꯔꯤ ꯃꯨꯕꯤ ꯑꯃꯗꯤ ꯊꯔꯣ ꯑꯅꯤ ꯑꯁꯤ ꯌꯨꯝꯁꯨ ꯈꯔ ꯅꯛꯅꯕꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯟꯅ ꯂꯥꯛꯏ ꯉꯁꯤꯁꯨ ꯂꯦꯝꯕꯤ ꯃꯊꯟꯇ ꯉꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯇꯧꯗ꯭ꯔꯦ ꯃꯨꯕꯤ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯐꯥꯎꯕ ꯆꯤꯡꯈꯩ ꯂꯥꯛꯇꯕꯗꯨꯗ ꯃꯨꯕꯤꯅ ꯊꯔꯣ ꯑꯣꯖꯥ ꯀꯧꯔꯨꯁꯤ ꯂꯥꯛꯑꯣ ꯃꯥꯏ ꯂꯥꯛꯆꯅꯤꯗ ꯑꯩꯈꯣꯏꯅ ꯉꯟꯅꯈꯩ ꯂꯥꯛꯑꯒ ꯑꯁ ꯀꯣꯛ ꯂꯥꯛꯑꯣ ꯃꯨꯕꯤ ꯊꯔꯣꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯊꯔꯣꯅ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯅꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦꯗ ꯑꯩ ꯂꯥꯛꯑꯒꯨꯝꯒꯦ
ꯀꯩꯒꯤꯅꯣ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯨꯁꯦ ꯊꯔꯣ ꯂꯦꯝꯕꯤꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯨꯕꯤ ꯂꯦꯝꯕꯤ ꯌꯥꯎꯕꯗꯨꯗ ꯈꯪꯉꯤ ꯉꯁꯤꯗꯤ ꯇꯧꯒꯦ ꯃꯨꯕꯤ ꯊꯔꯣꯗ ꯍꯥꯏꯔꯛꯏ ꯊꯔꯣ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯀꯧꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯑꯅꯤꯗꯨ ꯏꯄꯪ ꯄꯪꯅ ꯂꯩꯍꯧꯏ ꯃꯨꯕꯤ ꯂꯦꯝꯕꯤꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯥꯡꯒ꯭ꯔꯨ ꯑꯃꯗꯤ ꯁꯤꯂꯦꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯐꯛ ꯃꯈꯥ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯃꯨꯕꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯍꯨꯝꯗꯨ ꯂꯥꯛꯏ ꯆꯤꯡꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯨꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯉꯟꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯍꯦꯛ ꯀꯧꯔꯕꯅꯤ ꯃꯨꯕꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯣꯖꯥ ꯆꯤꯡꯈꯩ ꯂꯩꯊꯣꯔꯛꯄꯗ ꯑꯍꯨꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯆꯤꯡꯈꯩ ꯑꯍꯨꯝ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯎꯊꯣꯛꯂꯨꯕ ꯇꯧꯗꯅ ꯃꯨꯕꯤꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯗꯅ ꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤꯁꯅꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯣꯏ ꯑꯣꯖꯥ ꯃꯨꯕꯤ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯗꯅ ꯂꯦꯝꯕꯤꯗ ꯍꯪꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥ ꯀꯩ ꯇꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯇꯧꯕꯤꯒꯦ ꯆꯤꯡꯈꯩ ꯈꯔ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯌꯥꯔꯅꯤ ꯑꯩ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯣꯖꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯀꯗꯥꯏꯅꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯧꯔꯒꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯣꯔꯥꯗꯨ ꯂꯧꯒꯦ ꯇꯧꯏ ꯆꯤꯡꯈꯩ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯆꯤꯡꯈꯩ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯆꯠꯂꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯥꯗ ꯉꯥꯏꯔꯝꯃꯨ ꯆꯠꯂꯣ ꯊꯔꯣ ꯆꯤꯡꯈꯩꯗꯨ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯕ ꯈꯪꯏ ꯊꯔꯣ ꯃꯨꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯨꯕꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯥꯗ ꯉꯥꯏꯔꯨꯔꯁꯤ ꯂꯥꯛꯑꯣ ꯊꯔꯣ ꯃꯨꯕꯤꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯆꯤꯡꯈꯩ ꯄꯥꯏꯔꯝꯕ ꯕꯣꯔꯥ ꯑꯗꯨ ꯐꯠ ꯂꯪꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯏꯔꯥꯡ ꯏꯇꯧ ꯍꯦꯛ ꯇꯧꯔꯗ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯅꯝꯁꯤꯡꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯒꯦ ꯆꯤꯡꯈꯩ ꯁꯒꯥꯏ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯩꯕꯤꯅ ꯁꯥꯕ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯨꯅ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯂꯥꯛꯄꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯄꯤ ꯃꯌꯦꯛ ꯑꯗꯨ ꯏꯕ ꯍꯧꯔꯛꯏ ꯏꯅ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯔꯤꯁꯤꯡꯁꯦ ꯁꯤꯟꯕ ꯍꯧꯔꯛꯑꯣ ꯂꯦꯝꯕꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯂꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯤ ꯆꯃꯝꯅꯅ ꯊꯤꯗꯨꯅ ꯂꯩ ꯊꯔꯣꯅ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯅ ꯁꯤꯜꯂꯣ ꯍꯥꯏꯁꯤ ꯁꯤꯜꯂꯣꯗꯅ ꯊꯔꯣ ꯑꯩ ꯁꯤꯂꯦꯞ ꯌꯥꯎꯔꯛꯇ꯭ꯔꯤ ꯀꯩꯒꯤ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯨꯕꯤ ꯃꯥꯗꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯆꯤꯡꯈꯩꯅ ꯊꯔꯣ ꯂꯦꯝꯕꯤ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤꯅ ꯁꯤꯟꯗ꯭ꯔꯤꯕꯗꯤ ꯊꯔꯣꯅ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯂꯦꯝꯕꯤꯒꯤ ꯁꯤꯂꯦꯞ ꯄꯨꯔꯛꯇꯦ ꯍꯥꯏ ꯆꯤꯡꯈꯩ ꯑꯁꯥꯎꯕꯒꯤ ꯃꯊꯛꯇ ꯑꯁꯥꯎꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯤꯡꯈꯩ ꯁꯥꯎꯅ ꯅꯪ ꯁꯤ ꯂꯥꯎ ꯂꯦꯝꯕꯤ ꯆꯤꯡꯈꯩ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯏ ꯂꯦꯝꯕꯤ ꯀꯤꯅ ꯊꯣꯛꯂꯛꯏ ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯒ ꯁꯤꯂꯦꯞ ꯄꯨꯔꯛꯀꯅꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯣꯖꯥ ꯑꯩ ꯄꯨꯔꯛꯄꯅꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯄꯨꯔꯛꯄꯅꯤ ꯀꯥꯏꯅ ꯄꯨꯔꯛꯑꯒ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯁꯦ ꯅꯈꯨꯠ ꯇꯤꯡꯊꯣꯛ ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯡꯇꯤꯡ ꯇꯤꯡꯊꯣꯛꯇꯦ ꯆꯤꯡꯈꯩ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯅꯈꯨꯠ ꯇꯤꯡꯊꯣꯛ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯃꯤꯅ ꯍꯥꯏꯔꯒ ꯇꯥꯁꯤꯟꯅꯗꯅꯒꯁꯨ ꯇꯧꯔꯤ ꯂꯦꯝꯕꯤꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯆꯤꯡꯈꯩ ꯁꯥꯎꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯩꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯟꯁꯤꯜꯂꯛꯏ ꯂꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯏ ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯔꯛꯏ ꯆꯪꯉꯨ ꯆꯠꯂꯣ ꯅꯐꯝꯗ ꯐꯝꯃꯨꯆꯣ ꯆꯠꯂꯣ ꯂꯦꯝꯕꯤ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯈꯤ ꯆꯤꯡꯈꯩꯗꯨ ꯁꯥꯎꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯂꯣꯏꯅꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯗ ꯅꯤꯡꯊꯤꯅ ꯅꯤꯌꯣꯝ ꯅꯥꯏꯅ ꯇꯝꯒꯗꯕꯅꯤ ꯅꯈꯣꯏꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯒ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯑꯩ ꯀꯧꯕ ꯀꯅꯥꯝꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯒ ꯁꯤꯗ ꯂꯩꯔꯝꯃꯨ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯂꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯆꯤꯡꯈꯩꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯆꯤꯡꯈꯩꯗꯨ ꯂꯥꯎꯈꯠꯂꯛꯏ
ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯇꯝꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯅꯨ ꯆꯠꯂꯣ ꯂꯦꯝꯕꯤ ꯃꯥꯁꯨ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯨꯕꯤ ꯀꯂꯛ ꯄꯦꯟꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ